asum todana chiru sumayum dhalai chiru na mayum dhalapum matamda madom jasing amasung mamana mala lakpui mudadu yamna nuwaitana lakpui mumudra kaidobu yawre haiduna hangi maduda mahasu kasulai haiduna mahaki kar changke adiyasu mahaki thabagasi ukliloi maramaduna mahaki client laktuna magonda wari sanaba matamda chiru mobani ngangna khibasana khiba mayam singadu ningsingduna mahaki client aduna ngangliba mayam du takhide adiyasu mahana thabai ngangda mayon bangamde madawududagi mamana biduna su mahana leiriba mongod uba matamda karino ni haiduna khanchaduna leike chiru su wakal nawaitana mahak mafam amadagi mafam amada phamduna dumaglei madom sasing laktuna kaidoba yawroke haiduna hamba matamda su mahana madom sasing aduna inthi nuwaina amata khongkide Adiyagi mamana bitisu mahak luhongi haitaragasu adiyaga dum leminei haibdi mahaki nupa khanaribani haiduna mahak adiyaga leminabani numidagi matamda adiyana tumba matamda mahakna adiyagi manata jangchalaga nangna toribisi karino haiduna hangi siru haiba nupa asi yamna phaba yamna understanding leiba amasung yamna caring oiba nupani ama buoiro nanga maga leminaba matamda nanga si wakal yamna nungai masidagi bu hena nangna kari pamliki na haiduna mahana mamana bitu hangi madagi di adiyana mahaki mamana biduda Ritana nang su aikoi mungi maramda loina khangli baduni adugu nangna sumna ngali basi karikino haiduna hangi madu kitana na wakatare nang su khangli baduni luhong badal akoi imung manungla mahaki luhong daba matawoduda yamna nuwaitabi munga duna su khangli dubangai imung aduru nang mu makoi la yamna luna chana tawduribani nangi maramda aina loina khangtaragasu aina masi khangna nangwanda masi ga wafam masi hawdulibani haiduna mamana biduna adiyada hare Itamu ngasi video side aroi bi taduri maramdi adom tanja ama phangle karma makhal ki tanja no hai taragadi India Pakistan gi match da adom iPhone 15 number phau bangam bagi tanja adu laklabani madu su sumna te gi lupa ama khakta masjidi hena tanja sa basu kari oiduri beke karamna phau bangam ngani habdu video makhata da khambi se Sona gandana chiru su nupi kaina bagi sai shaktun lai mauli sai shaktun lai bi mo da uba matamda Maki madomsa amasung mahaki mamana mana toribasibu karino haiduna yengduna laike aba madura leiba mising aduna kariguma mana asumna sum tawdura leiba taragadi noma traga noma soidna ngawpa da soidre haiduna makoi masel wari sanaduna laike madagi mamana akoi gaithen jakani nang kari pami nangi kari leiro haribuna haiduna hangi wahiru ta matamda chiruna hare nuwaye phaba kilo manga ama wakal tangdu leita ba kilo 10 ama adu tumba chaba kharasu yawro haiduna hare Mamana karino na ngali pitu wa haiduna mahana machana padura hare Mali siru hare numi humni sure na koina angang sibu kari kamdori haiduna amta so hangde madra madomsa amana aina hangni badudi haiduna hangi hangta ga drum raganira hangai hetadui bagaigino amuka hangadabani aisu wakal khara khalaga harakadabani mali madomsa amana hare nana nupi dura propose tawruba matungda heta harakadabnate noni disangani mana pakhum pirapum matamda noyedi masi kamdona khangli bano haiduna chiruna madomsa singadura hangai Madom Zasing adri, Chiruna Tori Batabuxing at sea when a kangi. Madom Zamana came to Kangan say, Nangin and Lata Maham Hongtong Lakani had Hare. I had never Pamaduda, Adia Sumaki the Todra Lai. Adia Latana Mahak Chiruga, Matom the Wari and the Sanaga had Hare. Asum Todana Chirisu, Mahak, Manu Chanki, Madudi Adia so, Maki Matung in Raduna, Chirugi Manas Changi Musum, Makweni, Waris and Abahore. Makoni in the Sanribo Wari Singado, Madom Samusum Mamasu, Lumdura Renata Lay. Madurgi di chirunare nuwida da ina nangwada tumna haibgi tamakta ibunga pikane wahiru ta matamda adhyana nang engwada lale hagano adu numitu na tragaso atopa namit amadadi nang masig wafam masi engwada phongdo kadabagi ngaiduna lerabana trahiduna hare tamwi delaiba wadure hadokibna khwadi hena fai haduna sware aina haina nang aiga si asum nakshan harakpa habdo ore nangi nanguna si angakpane nang asi yamna phaba mini kanamtuna kemta haidabida nangi nanakta phamduna leribana psi problem ama leire habsi nana khangmangame Nangsi nangi mung manung nangi quality nangi nagunsing ngasi yamna phaba oi nangdi sangsara khwadi phaba na pi mafam thoi amsung nomatra nomadi sujai choidna phangani haduna adhyana hare wahiru ta matamda chirudi yam haraujaba phauke aina nangbu su gyan tariba sugumna nangna su aibu gyan tabiyu haduna adhyana hare wahiru ta matamda aina nangi tamakta loina lepkani amusung nangi maram aina loina khangi haduna hare wa maka tarakano karigum wa nga tagari sai jagani haduna Mang Pagi to the Adia the Herme, none upon the Basi, Nangi, Luhumi Matanga, Nakoyum, the Salaga Highness never do not try to interrogate the Fare. Highness never do no bit of I am to Nocelagi Haduna, Mahana Adia the Hare. Madagi the Adian Hare, none of Tonim Bocusito, to Taragaso. I couldn't need home by city, so we talked about having Haduna Hare. Why do Tamatamda, Chirudi Yamanaki Amasum Haki Munusu, Yamanga Pahab to a key.
ꯑꯩꯒꯤ ꯏꯃꯥꯅ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯁꯨꯛꯈꯟ ꯈꯟꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯁꯪꯁꯥꯔꯗ ꯂꯩꯕ ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯈꯟꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯃꯥꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯂꯨꯍꯣꯡꯕꯁꯤꯕꯨ ꯁꯤꯖꯟꯒꯤ ꯇꯥꯏꯞꯇ ꯍꯟꯗꯛꯃꯨꯛꯅ ꯑꯃꯨꯛ ꯍꯣꯡꯒꯅꯤ ꯍꯟꯗꯛꯃꯨꯛꯅ ꯑꯃꯨꯛ ꯍꯣꯡꯉꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯔꯛꯄ ꯉꯥꯏꯈꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯥꯗꯤꯌꯥꯅ ꯀꯣꯟꯅ ꯉꯥꯏꯕ ꯉꯥꯏꯗꯕꯒꯤ ꯋꯥ ꯑꯝꯇ ꯂꯩꯔꯔꯣꯏ, ꯑꯩꯒꯤ ꯏꯃꯥꯅꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯈꯤꯇꯪ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯩꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤꯁꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯕ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯨꯜ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯥꯗꯤꯌꯥꯗ ꯍꯪꯉꯤ꯫ ꯑꯥꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯈꯟꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯒꯤꯗꯃꯛꯇ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ, ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗꯤꯌꯥ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯂꯨꯍꯣꯡꯗꯕꯤꯗ ꯂꯩꯔꯤꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯗꯕꯤ ꯂꯨꯍꯣꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯃꯈꯣꯏ ꯈꯟꯗꯕꯤꯗ ꯅꯪ ꯉꯟꯇꯥꯅ ꯂꯨꯍꯣꯡꯂꯝꯕ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯁꯨ ꯐꯩꯅꯦ, ꯑꯩ ꯃꯈꯣꯏ ꯈꯟꯗ ꯇꯥꯔꯒꯁꯨ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯨꯔꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯔꯞ ꯇꯧꯏ꯫ ꯃꯗꯨ ꯑꯥꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯑꯩꯒꯤꯗꯤ ꯁꯪꯁꯥꯔ ꯑꯣꯏꯔꯤꯕꯅꯤ, ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯔꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤꯁꯤꯕꯨ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯔꯨꯅ ꯑꯥꯗꯤꯌꯥꯗ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯥꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯤ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯤ ꯁꯛ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯃꯁꯤ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯃꯣꯏ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯔꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗꯤꯌꯥꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯉꯨ ꯍꯥꯏꯗꯨꯅ ꯇꯝꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯥꯗꯤꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯁꯨ ꯐꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ, ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯕ ꯄꯣꯔꯛꯏꯀꯣ ꯍꯥꯏꯔꯝꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯗꯨꯅ ꯑꯥꯗꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯄꯗꯃꯥꯅ ꯑꯥꯗꯤꯌꯥꯕꯨ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯔꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯗꯣꯝꯆꯥ ꯑꯇꯩꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯖꯩ, ꯇꯧꯕꯇꯕꯨ ꯃꯗꯣꯝꯆꯥ ꯄꯗꯃꯥꯅꯗꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯨꯛꯇꯨꯅ ꯂꯩꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯂꯨꯔꯒ ꯌꯥꯝꯅ ꯂꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯆꯤꯔꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯆꯤꯔꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯗꯣꯝꯆꯥ ꯄꯗꯃꯥꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯖꯤꯂꯤꯕꯤ ꯍꯥꯞꯈꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯦꯡꯀꯣꯠ ꯑꯗꯨ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕ ꯇꯦꯡꯀꯣꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯣꯝꯆꯥꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯤꯔꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯏꯅ ꯂꯣꯏꯅ ꯎꯗꯨꯅ ꯅꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯆꯤꯔꯨꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗꯕꯨ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ, ꯕꯦꯟꯗꯔꯗ ꯂꯩꯔꯝꯕ ꯅꯠꯇꯅ ꯀꯥꯏ ꯂꯩꯔꯨꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯔꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯐꯨꯟ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯀꯥꯏꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯐꯨꯟꯗ ꯍꯥꯏꯔꯒ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯏ, ꯏꯁꯩ ꯁꯛꯏ, ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯅꯥꯝꯇꯅ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯗ ꯆꯥꯔ ꯀꯣꯐꯤꯔ ꯑꯃꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯁꯟꯅꯕꯤꯔꯝꯗꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤ, ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯌꯨ ꯊꯛꯆꯤꯜꯂ ꯂꯥꯛꯄꯒꯤꯗꯃꯛꯇ ꯃꯗꯣꯝꯆꯥ ꯑꯃꯁꯨꯡ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯗꯣꯝꯆꯥ ꯄꯗꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯅꯪ ꯑꯁꯤ ꯅꯨꯄꯥꯅꯤꯅ ꯇꯥꯛꯂꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯏ, ꯃꯗꯨ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯊꯛꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯊꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯈꯣꯏꯅ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯗꯃꯥꯅ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯗꯣꯔꯤꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯂꯥꯛꯇꯨꯅ, ꯍꯥꯏꯕꯗꯤ ꯆꯤꯔꯨꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯛꯇꯨꯅ ꯀꯤꯔꯇꯅꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯔꯇꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯐꯥꯎ ꯀꯣꯏꯔꯛꯇꯦ, ꯀꯩꯗꯧꯕꯩ ꯀꯣꯏꯔꯛꯇꯤꯅꯣ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯤꯔꯇꯅꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯗꯣꯝꯆꯥ ꯄꯗꯃꯥꯒꯤ ꯇꯦꯡꯀꯣꯠ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯇꯦꯡꯀꯣꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯗꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯤꯔꯇꯅꯥꯁꯨ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯃꯗꯣꯝꯆꯥ ꯄꯗꯃꯥꯅ ꯇꯦꯡꯀꯣꯠ ꯑꯁꯤꯒꯤ ꯃꯈꯨꯝ ꯑꯁꯤ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯈꯤ꯫
ꯃꯗꯒꯤꯗꯤ ꯆꯤꯔꯨꯅ ꯅꯪꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯑꯝꯇ ꯐꯪꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯂꯥꯎꯔꯒ ꯀꯩ ꯀꯥꯟꯅꯗ꯭ꯔꯒꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯐꯖꯅ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯇꯅꯥꯅ ꯍꯥꯏꯔꯛꯑꯦ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯍꯥꯛꯄꯨ ꯀꯥꯎꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯔꯨꯅ ꯍꯥꯏꯔꯛꯑꯦ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯏꯕꯦꯝ ꯅꯪꯅ ꯀꯩꯒꯤꯅꯣ ꯀꯥꯎꯕꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯄꯜꯂꯛꯏꯕꯁꯤꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤ ꯀꯝꯗꯧꯕ ꯃꯤꯁꯛꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯔꯇꯅꯥꯗ ꯍꯪꯉꯤ ꯐꯔꯦ ꯋꯥꯔꯤꯁꯤꯒꯤ ꯃꯔꯛꯊꯅ ꯑꯗꯣꯝꯅ iPhone 15 ꯀꯔꯝꯅ ꯐꯥꯎꯕ ꯉꯝꯒꯅꯤ ꯑꯗꯨꯁꯨ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯑꯃꯈꯛꯇꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯁꯤ ꯖꯨꯟꯒꯤ ꯇꯥꯡ 9ꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ T20ꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃ ꯂꯩ ꯃꯦꯆ ꯑꯁꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯔꯤꯕ ꯂꯤꯡꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ My 11 Circle ꯑꯦꯞꯁ ꯑꯁꯤ ꯑꯗꯣꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯕꯤꯌꯨ ꯑꯗꯣꯝꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯁꯥꯟꯅꯔꯤꯕ ꯇꯤꯝ ꯑꯅꯤꯁꯤꯗꯒꯤ ꯌꯥꯝꯅ ꯐꯔꯕ ꯕꯦꯁ ꯄ꯭ꯂꯦꯌꯔ 11 ꯈꯟꯕꯤꯌꯨ ꯃꯈꯣꯏꯒꯤ ꯑꯦꯛꯆꯨꯑꯦꯜ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯗꯒꯤ ꯑꯗꯣꯝꯅ ꯄꯣꯏꯟꯠ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯄꯣꯏꯟꯠ ꯌꯥꯝꯅ ꯐꯪꯂꯤꯕ ꯃꯈꯩ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯑꯆꯧ ꯐꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯇꯤꯝ ꯁꯦꯝꯕꯁꯤꯗ ꯑꯗꯣꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯦꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯛꯁꯄꯔꯠꯀꯤ ꯇꯤꯝ ꯁꯦꯛꯁꯟꯗꯒꯤ ꯑꯗꯣꯝꯅ ꯇꯤꯝ ꯑꯗꯨ ꯀꯣꯄꯤ ꯇꯧꯕꯤꯌꯨ ꯒꯤవ్ ꯑꯋꯦ ꯀꯟꯇꯦꯁꯇꯨ ꯖꯣꯏꯟ ꯇꯧꯁꯤꯟꯕꯤꯗꯨꯅ ꯑꯗꯣꯝꯅ iPhone 15 ꯑꯃ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯑꯃꯗ ꯐꯥꯎꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤ ꯐꯤꯁꯨ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯑꯃꯈꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯟꯇꯦꯁ ꯑꯁꯤꯒꯤ ꯑꯣꯐꯔ ꯑꯁꯤ ꯑꯗꯣꯝꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯦꯆ ꯑꯁꯤ ꯈꯛꯇꯗ ꯐꯪꯕꯤꯒꯅꯤ ꯃꯗꯨꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯛꯇꯒꯤꯗꯃꯛꯇ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯥꯟꯁ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯦꯒꯥ ꯀꯣꯟꯇꯦꯁꯀꯤ ꯇꯣꯞ ꯄ꯭ꯔꯥꯏꯖꯇ 1 crore ꯔꯨꯄꯦ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯔꯅꯥꯃꯦꯟꯗ ꯐꯪꯕꯤꯒꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯤꯡꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯀꯨꯄꯟ ꯀꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ 20% ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯁꯁꯨ ꯐꯪꯕꯤꯌꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯇꯤꯝ ꯑꯁꯤ ꯁꯦꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯇꯤꯝ ꯑꯗꯨ My 11 Circleꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯦꯆ ꯑꯁꯤꯗ ꯁꯦꯝꯕꯤꯔꯣ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥꯏ ꯃꯃꯤꯡ ꯑꯁꯤ ꯕꯀꯨꯂꯥ ꯀꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯂꯩꯕꯅꯤ ꯌꯥꯝꯅ ꯄꯤꯛꯄ ꯐꯦꯛꯇꯔꯤ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤ 1000 ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯐꯦꯛꯇꯔꯤꯗ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤ ꯃꯗꯨꯒꯤ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯔꯇꯅꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯀꯤꯔꯇꯅꯥꯅ ꯍꯥꯏꯔꯦ ꯏꯅꯦ ꯕꯀꯨꯂꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯌꯥꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯅꯤꯉꯣꯝꯅ ꯋꯥ ꯏꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤꯗꯃꯛꯇ ꯍꯦꯟꯅ ꯁꯤꯡꯅꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯤꯗ ꯀꯔꯝꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯈꯨꯝꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯈꯣꯏꯗꯧꯅ ꯐꯖꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯌꯣꯛꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯝꯅ ꯄꯤꯊꯣꯛꯀꯅꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯑꯉꯥꯡ ꯌꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯌꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯊꯕꯛ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯀꯌꯥ ꯃꯔꯨꯝ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤ ꯀ꯭ꯔꯤꯇꯤꯀꯥꯅ ꯆꯤꯔꯨꯒꯤ ꯃꯃꯥꯗ ꯂꯤꯈꯤ ꯃꯗꯨꯒꯤ ꯃꯗꯣꯝꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯆꯤꯔꯨ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯕꯀꯨꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝꯁꯤꯡꯁꯨ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯀꯗꯕꯅꯤ ꯐꯤ ꯁꯨꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯁꯤ ꯅꯨꯄꯥꯗ ꯀꯠꯊꯣꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯅꯨꯄꯥ ꯂꯩꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤ ꯀ꯭ꯔꯤꯇꯤꯀꯥꯅ ꯃꯈꯥ ꯇꯥꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯃꯈꯣꯏꯗ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯄꯤꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯏꯅꯦ ꯕꯀꯨꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯀꯅꯥ ꯂꯥꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯀꯅꯥꯝꯇ ꯂꯥꯛꯑꯣꯏ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯅꯤ ꯑꯃꯁꯨꯡ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯇ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯃꯔꯨꯝ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯈꯛꯇ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯕꯀꯨꯂꯥꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯀꯨꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯌꯥ ꯃꯔꯨꯝ ꯀꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯋꯥ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯡꯅꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯒꯅꯤ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯅꯅꯤꯡꯕꯗꯤ ꯉꯥꯡꯅꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯅꯪꯕꯨ ꯈꯔ ꯇꯥꯎꯅꯤ ꯃꯗꯨꯗ ꯑꯗꯤꯌꯥꯅ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯑꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯑꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯄꯗꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯤꯔꯨꯗ
नुपीब नुपीसिदी महाकी नुपादा कथोकदबनि हाइबगी संस्कारसिने अखोइना तंबिरक्तुना लाक्लिबसि मदुर चिरुना होइने होइने नन अदुम हाइदुना थबक असि सलाक साहलबनि हाइदुना हाइले तुमिले नंगी मरमदा नंगोंदगी हेना आइना खंगी हाइदुना पदमाना चिरुबु तुमिना लैनबिदमुता हाइले नंग कइब खंगनो आद्यागी ममाना नंगु सोइदना पागुनि हाइदुना हाइले वहाइलु ता मतम कटिकाना अदु ओरगदी नंग आद्यागी ममाई मनाक्ता लैतबे यारोइनि हाइदुना हाइले मदुरगी चिरुसु अदु इतारगदी फारे नंगना माकी ममाई मनाक्ता लैनबिदमुता आइबोमदा सिनबियु हाइदुना हाइले चिरुना हाइले नंगु अखोइना अखोइगी युम असिगी मचानपीदौना यामना नुसिना चाना फजना लुहोंग्लिबदुनि मरम मदुना मतिंग अमदा पांगबियु हाइदुना हाइले वहाइलुदा मतमदा कटिकाना आई मदुगा मै करिगुंबा नखो याउद्रसु आई अतोपा नुपा अमगा लुहोंगु हाइबसु लुहोंगे अदुबु मसिदा आई चेनबा तल्ले हाइदुना हाइले नंगना मतिंग पांगदुरिबसे आइगिदमक्ता नते नंगिना मानबी आदियागिदमक्तनि मसिमदि निसिंगु हाइदुना चिरुना हाइले वहाइलुदा मतमदा कटिकासु होय तौरगे हाइदुना हाइले असुम तोदना कटिकासु आदियागी मनाक्ता लाई अमसुंग आदियागी फोन अदुबु महाना तुमिना पाइनबिदमक्ता होनके महाना तंजा अमा येंगलगा आदियागी फोन अदु अमुक्ता लौगे हाइदुना लौवे अमसुंग आदियागी ममादा चिरुसी रेकमेंड तौवे हाइबदि इमाई नंगनि नाक्ता इमानबम थरके महागसे आइगे यामना लुना तिनबा मरुपनि महाक मफम मदुदा रिसर्च तौबा लाक्लिबनि हाइदुना मेसेज अदु थाके ममा अदुसु मेसेज अदु फंगबनिना होय होय हाइदुना अदुमक याखे असुम तौदुना कार्तिकाना चिरुबु मखोई खुंगंग अदुदा पुदुना लाई हाइबदि आदियागी ममाना लेबा मफम मदुदा लाई मफम मदुदा लाक्लिबा नुपी खुतेमकपु चिरुना इम्प्रेस तौनबगिदमक्ता जोय जोय हाइदुना लोइनमक वेलकम तौवे मफम मदुदा लेबा मिनाय फावबा महाना जोय हाइदुना खुरमे मफम मदुदा लेबा नुपीदुनासु चिरुबु उबा मतमदा नुपाना मौंदा रेस्पेक्ट ओलबनि हाइदुना यामना हराउजखि मदिगली मफम मदुदा बकुला थोलपु मतमदा कृतिकाना आइना हाइबदुनि आइगी यामगा चप माले अखोइगे यामना क्लोज ओइनबनि मदिगी बकुलाना करि नमिं कवि हाइदुना हंगे चिरंजीवी कवि कई थबक तौबे हाइदुना हंगे लुहोंबगी मादो ऑर्गेनाइज तौबनि हाइदुना हाइरे अखोइगी इमा अमसुंग अखोइगी इदोमसागा पुन्ना तौबा थबकनि हाइदुना हाइरे लापदा अखोइना अदोंगी फैक्टरी सु उरे मदुरा कृतिकाना हाइरे मतम खरा मफम मसिल लैदुना अखोइगी फैक्टरी सेबु ऑब्जर्व तौतारगदि अखोइगी प्रोजेक्ट असि माइ पाकनि हाइदुना हाइरे मदगी चिरंजीवी हाइरे नुपी सिंगबु सपोर्ट तौबसि यामना फबा थबनि हाइदुना सु हाइरे आदियाना सु हरक्तब्रा हाइदुना हाइरे मदुरा मेसेज थारे हाइदुना हाइरे अदु इतारगदि करम कानगी जॉइन तौबा यादुना हाइदुना हंगे अयिंगदगी जॉइन तौहलदुगा सरितागा उनहलु हाइदुना हाइरे असुम तौदुना चिरुसु यामना हराउना डांस तौदुना थोले अमसुंग नंगसि यामना फबा मरुपनि हाइदुना हाइरे सोमना कनदि करिगुंबा अंतिना एसे असुमना तौबा हाइदुना खंगी पतारगदि अइबु सुलोय सोइदना हातबिरनि हाइदुना हाइरे चिरुसु हयेंदि सरिता उनबा तारे हाइदुना हाइरे मदुरा सरितादुना उनर खंगनि हाइदुना मफम मदुरगी मखोइनि मखथोले मदुरगी चिरुना महाकी मुंग मनुंगसिंगदुदा हाइरे आइना तौरिबा थबासि आदियासु खंदना तौरिबा थबगनि करिगुम मसिगी थबासि आदियाना खंगबा तारगदि नाथै यमसा दौ मानदिदा हाइदुना हाइरे वहाइलुता मतमदा पद्मा अदुना हाइरे रामसु सीता लौबा चपा मतमदा सीताना महाक थोले थोलते खंगदबनि मरम मदुरगा सुकाइदि चलु हाइदुना मखोइ इमुंग मनुंगसिंग अदुना हाइरे असुम तौदुना चिरुसु आदियागी मयुम तमना चटखे चिरुगी ममाना चरमदाय मतमदा चिरुदा हाइरे नंगना आदियाबु नुसि अमसुंग आदियाना नंगबु पांबैदमक्ता अखोइ इमुंग मनुंगना नंगबु सपोर्ट तौरिबनि अदुगा मसिगी थबक सि तौबा मतमदा आदिया अमसुंग आदियागी ममागी मरक्ता नुंगाइनदबति लेहलोइदबनि हाइदुना हाइरे असुम तौदुना चिरुसु आदियागी मयुम तमना चटखे सोमनाखनदि आदियागी फैक्टरीदा प्रेम हारिबा नुपा असि मैनेजर ओइना थबक तौबि अमसुंग वासु हारिबा नुपा असना ड्राइवर ओइना थबक तौमिनबनि अदुबु मखोइनिसि फम तोंगा तोंगाना पाइमिनदा तारगसु नुमिदागी मतमदा पेक थागपिनबा मतमददि मरुप ओइना लोइने मफम मदुरा चिरुसु लाई चिरुसु फैक्टरीदुरा लाक्तुना सरिता आमतो उनजगे हाइदुना हाइरे सरिता हाइबा मिंगसि ताबा मतमदा मखोइदे खंप्रे खंगी मरमदि सरिता हाइबा नुपीसिरि यामना जाथिबा नुपाबु बोयादबा मिसंगनि मरम मदुरा सरितागी मरमदा महांगना थिना हाइदुना सम लाई अदुबु सरितागी मनाक्ता यौपा मतमददि सरिता मु फबा नुपी लैतबनि हाइदुना महांगना चिरुदा हाइदुना माकी मनाक्ता चंगे मदुरगी थबक हौबा यारब्रा हाइदुना चिरुना हंगबा मतमदा सरिताना मफम मसिदा थबक तौरि मिसिंग असि नुपी ngaktani मरम मदुरा करिगुमा नंगना कातुकारान तौतारगदि नाथै चारो हाइदुना हाइरे वहाइलुता मतमदा चिरुनासु आइगे इमुंगदा लेरिबा मिसिंग असि नुपी ngaktani करिमता तौरे हाइदुना हाइरे मसुम तौदुना चिरुसु महाकी लेफम अदु तमना लाई महाकी लेफम अदु लाफु मतमदा प्रेमना महाकी लेफम अदु ताई मदुरा बेग अदु पुदुला लाउ हाइदुना चिरुना हाइरे करिनो आइदि मैनेजर नि हाइदुना हाइरे वहाइलुता मतम चिरुना बेग मजा अदु बाबु मैनेज तौबु ngamjadabra हाइदुना हाइरे असुम तौदुना महाकी लेफम अदु सेम साके नोलपु मतमदि चिरुसु महाकी मनेपो अदु उनबा लाई आबिदि मखोइ ऑफिस अदुरा लाई ऑफिस अदुरा लाफु मतमदा मिनाय अदुगा थेनके मिनाय अदुना उबा मतमदा चिरुसि यान फबा नुपानि हाइदुना माना खंजै मरम अदुना माना मखोइ मेदाम अदुना नुपा खोदेमासि चम मानदबनि
nupa afabasu mayam lay aigi nupasu yamna fai haiduna hare wahaiduta matunda makoigi medamatuna nangi nupadu koksalo wahaiduna hare asam tawduna mahaki nupa Vishnudusu manungda changai mahaki nupaduda Gandhi Jayanti karam kanda tai Republic Day karam kanda tai Independence Day karam kanda tai haiduna hangi tam khudema adu loina hare maduragidi nangi nupigi birthday di karam kanda tai haiduna hare wahaiduda mahakum bangam kide maduragidi chalo haduna Vishnu bu mahang thadoke mahaki nupigi birthday phawba khangma ngamdaba nupa asina nangna karamna yamna phabani haribana haiduna hangi madura nupi dusu ayu ngapiyo ay amu hana kamen pijara ro haiduna mahsu mafam maduragi thoke maduragi jiruna basu sidi mahakti general knowledge yamna lingini haiduna hare leba yamna ningba misak oiba mali haiduna swaire wailu ta matamda premna leba ni bayina tene numida du dry day ta avanina ma karam kanda yu thaoidina habsi khangbagi ma numida du chipa puri bni haiduna hare maduragi nongmadi jiruna somsomla bu matamda nupa amga thinaki nupa adu kanauna duribna haiduna hangba matamda Vakula Unadurina had an hare, Adu Targadi Fari, Sangasila, Haduna Mahan and Nupadu, Pusanduna Change. The same Harbamatanda Nupa to the Mama Takama from Madrutabaktor Mamini, Mana with the Bamangan with the Mukta, Bakula Mahapuyana Sauki, Amazon Mapam Madura Mahana, Sangapu Monga to Ubumatanda Bakula, someone kid among Kupan Thai Amazon, Mabu Mapam Masitaki Sakro, Haduna Tanture, the possible Kanana Pusalim no Haduna, Bakula Suyana Saure, Madurigi Premna, Chirubu Chito to Pudra Lay. Maduragi Makoi Masan Waisane, Kariguma, and watching Tom the Taragadi, Mahamadura Tom when he come right hare. Why do Tamatam the Siruna? Malisun with the Gio, the Amakatangam, Kayumana, do you sorry Pedi Hadrangi? Madura Prem Hare, no middle to the mark in a peaky Makoki operation of Bunamini, at the Bumhakti, with the Wanganuduna, Johaarlu Lake Kibani, Nupi Matana Karigumbo, with the Wangan Targadi Mark Hamam the Hadran Hare. Nangsuma Homes Lagipasi, Adhiana referred to Pagila Kivanatra, Karigumba. Nupi Magi Matanga Asumna Taragadi, Maki Masana Piki Matanda, none with the Bangambu and Taragadi, Nankari Tokani have seen a sana Kangjo Haduna, Mahak Maham Madurigit K. No with the Adia so Mama Unaba factory to rely, Maham Madura Chirusula Rivani, Madura Chiruna Adia Bomatamda, was Siloni Kaivatari Hadram Harloche, Tawutabu, Mahapu Kanjaliba, containers in heavy cartoon boxing ado in talk to the Zakiba Matamda, Adiana Chirubu K. Matodu Matamda, Chirusunga K. Amazon. Adia Supung by the K. Makwini on the Vomatamda Nang Discadorip no Haduna, Adiana Chiru the Hangi, Tanja Sata Julai, Adiana Chiru the Yangbi Mong the Vomatamda Nana Magonda Duna Yang Budokarigino, none refer to Lali Penetra Haduna Hade. Moima to Project start of Winnie Hadna Mapam Masida Mahapu Tarakipani, Nang Su Mahapu refer to Clipani Nangin Aman Suya Duna, Maksumapam Masida Hapta, Amani Tabuto with Rivani, Sirusu Hoy Hadun Hade, Chiruna Adia Thagatchari Nangito Wimal Pusiki Kaul Hamduna Mahsumapam Madri Tole, Adia Sumapam Madura to Maknak to the Yendra Lewe, Adiana Mahaki Marup Kritana the Fontawe, Adobo Kritana Fon Pakalakide, Tanzadru Mama Lusule, Mamala Pumatanda, Nang Mapam Masida Kyan Winnie Tagidru Hadun Hangi, Madru Hapta Muktilegini, Ain La Pumatanda Maham Masida Chiranji Tene. Mother Mama Kitana Mahu Porapani, none referred to Butani Hadunare, Matuda, Adia Su Hoi Hadunare. No one a problem could have Radana, Adiana Mamandangi, Madame Mamana, Kadobi Leginota, Nandi am toying to an on the Nivusunati, none of Mutang Nivisibu in the Kadobi period no Hadana, Machana Peter Mahani and Mushinare. Sonakandari, Chirusu Kari Toga, no Kang the Hadramatas Hadran and Jadura, Munda Yagipon Lay, Ainango never Pami Hadunare. Paltagado Maladra Siruna, Wadukan, Wahana Matanda, Nangla Cabra, I love Hebra Hadrare, Madragi pilot of the Gidi, Sirusu are the Himanatala Putake, Makuni on the Bumatam, the Siruna Sakshara Bradrangi, Madura, Nana Pizza River Hadrangi, Nagina Kodu Bomata Yautrapra, Wakalam the Kanda Bradranare, Nanatori Pasaka no Hadra Mohangai, I didn't know Sonoto couldn't have seen no Mutakalu de Hadranare, Madura Chiruna, Nangina Masi, a Yanavana Tribune Hadranare. Ay masibo ngau birahituna diana here madia diana here nang ton bukusita wadu taragasu nangna ngang liba oida wasi mahana khang pataragadi numida du wa silorabani numida du di tho thoba to patare dana haduna siruda here kari dodri bun haduna diana musarga here madia diana here ay kanam tagi hatak tagi ay imaga la thong no pamde nangi quality ke amarum dikhangi adabu ngasi nang ngasi ai masak fazara khangapani nang ngasi na sada gi khanbim sangni yam selfish oi misangni Karigumana Suna selfish or Taragadi, Napunsi Chupa, Nathan Jagani Hadun Hare, Karigumana Hayang Asing was a had Taragadi, I Imad Rena Hadokani Hadun Hare, Adumapam Sidaki Yam Tunzak Hadras Hare. No Albumatum da Adihama Sung Chiru to Mamayo Pistolai, Madagia Sing with Haido Waduna Chiruda, Adian and Gito to Hare, Mohammed the Pima Laduna, Saritagi Maramda, Mahana Bakula Tame, Saritagi Masana Pido, Chin Kituran the Palm Honge, Aduga, Amuhali Haduna Mahana, Bakula Tame.
Sonakandari Saritana Macanapi the Putina Tina Chaidun lay. Saritaki Macanapi say they Garam to Remtre, Pavalika Odun Remi. Karigano Police who had an apprenda, Mumatamda, Numi Marini Matunda, Lohongani Hadron Idun Labini, Aduga Mahana Topan upon the Sincre, Adu Targati, sounding with the Brahitun Hangi. Sonakandari Saritana Macanapi the Pura Puraduna, Caesar Croydon Hare, Adiabu Sarita Pudun Sacroiduna Hare, Asum Toduna, Adiana Sarita Pudun Sapiki Mikuba. Chiruna, Pavalika Uru Matamda, Mahana Mamang Doctor Gunda, the Ikan Kratuna, Makoini will home bigifa and be the have a sima come name. Asum Toduna, Pavalicana, Numidana, Matan, Matasat, letting it Tanzada, Chirulai, Amasung Mahana, Pavalika Kokwe, Kotopai Mo to the Adiasuta lay, Amasung, Adiasu Makoini, Warishana Patu, Tuminata Lereme, Madurigi, Chirun Hare. Karigirona Mafamasida Muhalak Lipati Hadangi, Karino Paduna Nangu Pudun Sakretuga Nana Muhalak Livasana, Masiki Matana came to Hankanwadana Probalikan Hare, Madruka the Wihamudan, Agimaram the Ginaquani Luhong Hadan Hare, Tanjadura Adiasu Sangai, Karino Hasibo Maquani Tuna, Madana Mating Pangiba, Adu Targarin Nangsi Karma Makalgimino, Karai the Putinazaruna Ibu Nangsi Hadun Hare, none of Mafamasida with the Wangandro lay, Aduganangi Madam the Game Haki Punsi Simang Nabani Havasi, Agi Manakang Bataragadi. Discussion to begin at Pablo direct name the Salo. Mother Chirunare, may I hit a home to the Karam Zakane, Karigumbai the Yumda Hantargadi, Imana would suck for Pizza Hadunare, Pizza the Gunatoma Sound Hadunare, Mother Chirunare, Nangi Wina to me, Aduga, I win a Huita Renedi, Karino Nangi Sadunare, Nangin a feeling live Aduga, I get a feeling of the later Vasini Nana Calipase, Nakogi, Namam, so Nangana, Waragan and Wava Aduga, I know Waragan came to Kanda for Yumune, Nanga Han Hana Mizit and never matam the Nangi problem at Wayna Kanga to Nangi Mating Panki. Aduga mo ay na marked na matam da makoy problem madu ay na mumating pang kivani aduga ay na makoy butunan kivani aduga ay na makoy bo karam na heto huntum dun na sa turipano may problem asi solve torbo matong da ay mapam masitagi karam ta ham da bida dumak chakra gahat na hare wailuta matam da adiana adu agadi wasak tun hay waid na hare wailuta matam da siruna nang asi yam selfish oy bana pini haduna hare asumna dum selfish oy taragadi na punchi chopa na thanda dumak laigani haduna mamang na mahana hanama wahai do mahana mu adia do umsilaga mu hare Asum Todana Provalika, Makoboki Mamandu Tiratuna, Markin Papu Tivalai, Masum Todana Makoy, some Lapum Matamda, Lambida Makoy addressed to Hung Handunai, Nupam Lambida Tinavadagi, Mayuma to Kang Haduna, Provalika Nupadi Mayum Tamlai, Toto Mapamadra Yopum Matandati, Provalika Makubo, the day Mapamadra missing bo, Taptana Pudun Lambi Mong Tinaki, Motodu Matanda Makoy, Kiman Kiduna Karinta Haikide, Masana Paltole, Masana Paltolapum Matanda. Aku college ke senior sing ni haduna sakta e makoi wari sanaba matamda English ta ngata wari sanai aibidi makoi gi mapa do English ta wari sanaba do khanglu haduna makoi English ta wari sanabani karigi damukta mahapu hontok tu chali bano haduna makoi na English ta wari sanaba matamda aigi imung manuna yadabgi toribani haduna hare aibu mahaki gunda sing asina pharatuna mafam asida pura purakibani haduna tame makoi na nganre wa sing asigi athra si phajabi londa da loina ontok tuna mapa da gyan ta na bidam ta hai Madu Chiruna, Mahaki Mamana, Nupi Machado, Puduna Lavani, Mausu Wakaliam, and White Abney Hadun Hare, Karigumano from Madura to Pataragadi, Problem Matoni Hadun Hare, Maduragi no Padun Hare, Karigu Wari Singasi, Nupi Matan, the Sanarivani have a sea come with Aragadi, Akoyavana, Hato Laduna, Akoyi, Golda Pums in Bikani Hadun Hare, Madagi Adiana Karigumanang, Lata Taragadi, Nangu Hatlamatunda. Madugi Jaga to the Igna Nangu in a Pundurivni had Nare, Madagi Jiruna and Tago, Karigumasi or Pomasi Mahal Kangataragadi, Akoi Pusoid and Hal Patar Hadna, no to Hare, Madagi Masana Padan Mapagan Tanabahare, I want a phone Pai the Viki, Makoina phone to Pomatan the Cantilate Bagimako Chowlip in Hadratame, Adugum Homasidagi and Tunasakro Tragadi, Akoi Pusoid and Akoi Van Happy Patar Hadan Hare, Madrigi Makoisu Mapam Madragi, Adumak Tole, Mapalsu in this Kandavanina, Adumak. Mahum Madura Makoin Nganaribato, a Fabung Tanikan Hawi. Nana Sandari book Mayam Singasi, Mamadri, Luna Kangi, Adabu Mamadri, Tumina K. Jiru Musunga Diaso, Mayum Dale, Mayum Dala Promatamda, Mama Tata, Rovalikagi Makubo, Kimem da, Makoin and Ganasana Kivasinga today, Amatatam Kide, Madugi Tayonana, Provalikagi Wakal no I never hiduna, Prasana Heragliva say, after Magimatunda, Mapaga Yanaraduna. Makwai Mapam Masira Lakani in the same Saduna Leramani. Mama Mapa convinced the Wabasi Yam the Wab Tavani, Maramaduna, Madame de Karachankini Hadun Hare, Wahiruta Matanda Pravalika Sumapam Madudagi, Haro Taki, Madudagi, Chiruna, Adiada, and Kai potential Wanita, Aini Yana Yanabado Shingi Hadun Hare, Wahiruta Matanda Adiana, I tensel of Wanate, quite each of attention the city Nangi Haduna,
ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯔꯨꯅ ꯑꯩꯁꯤꯕꯨ ꯀꯅꯥꯝꯇꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯤꯔꯨꯒꯤ ꯃꯌꯨꯝꯗ ꯄꯗꯃꯥ ꯑꯗꯨ ꯇꯤꯚꯤ ꯊꯥꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯤꯔꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨ ꯄꯗꯃꯥꯅ ꯍꯦꯛꯇ ꯄꯥꯏꯈꯠꯄ ꯑꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯗꯃꯥꯅ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯐꯣꯟ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯃꯥꯗ ꯈꯛꯇ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯥꯗ꯭ꯌꯥꯅ ꯀꯝꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯗ꯭ꯌꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯐꯣꯟ ꯊꯝꯍꯟꯈꯤ ꯑꯃꯁꯨꯡ ꯑꯥꯗ꯭ꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯕꯂꯤꯀꯥ ꯑꯁꯤ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯒꯦ ꯇꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯤꯔꯨꯗ ꯇꯝꯃꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯔꯤꯕꯁꯤ ꯄ꯭ꯔꯁꯥꯟ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯃꯍꯥꯛꯅ ꯃꯗꯨ ꯊꯥꯖꯕ ꯂꯩꯈꯤꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯅ ꯌꯧꯁꯤꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯔꯨꯕꯨ ꯀꯧꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯗ꯭ꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯕꯂꯤꯀꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯕꯔꯥ? ꯋꯥꯈꯜ ꯑꯝꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯔꯨꯁꯨ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯆꯤꯔꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄ꯭ꯔꯕꯂꯤꯀꯥꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯁꯥꯟꯠꯁꯨ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯁꯨ ꯍꯥꯠꯄ ꯉꯝꯃꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗ꯭ꯌꯥ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯕꯂꯤꯀꯥꯅ ꯑꯥꯗ꯭ꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅꯗꯤ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ, ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯗꯤ ꯉꯝꯃꯔꯣꯏ, ꯍꯌꯦꯡꯁꯨ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯡꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯦ ꯈꯪꯕꯗꯒꯤ ꯆꯤꯔꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯕꯂꯤꯀꯥ ꯑꯃꯁꯨꯡ ꯑꯥꯗ꯭ꯌꯥꯕꯨ ꯄꯨꯔꯗꯨꯅ ꯄ꯭ꯔꯕꯂꯤꯀꯥꯒꯤ ꯃꯀꯨꯕꯣꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯆꯤꯔꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯄ꯭ꯔꯁꯥꯟꯠ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯀꯨꯕꯣꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏ꯫ ꯇꯧꯕꯇꯕꯨ ꯆꯤꯔꯨ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥꯗꯨꯁꯨ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯀꯨꯕꯣꯛꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯃꯥꯗꯨꯗ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯤꯕꯨ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯅ ꯆꯩꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯆꯤꯔꯨꯒ ꯑꯁꯨꯝ ꯈꯟꯅꯕ ꯍꯧꯔꯛꯏ, ꯄꯨꯟꯅꯕ ꯍꯧꯔꯛꯏ꯫ ꯄꯨꯟꯅ ꯆꯩꯅꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯕꯂꯤꯀꯥꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈ꯭ꯔꯦ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯅ ꯍꯜꯂꯒ ꯀꯩꯗꯧꯔꯨꯅꯤ? ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯁꯤꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤ ꯆꯤꯔꯨꯅ ꯃꯃꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕꯤꯁꯦ ꯁꯤꯒꯦ ꯇꯧꯔꯝꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯦ ꯀꯜꯂꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯁꯥꯟꯠꯁꯨ ꯂꯥꯛꯏ꯫ ꯃꯄꯥꯕꯨ ꯃꯍꯥꯛꯅ ꯈꯥꯝꯃꯤ, ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕ꯭ꯔꯗꯔ, ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯄ꯭ꯔꯕꯂꯤꯀꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ, ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯑꯝꯇ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯕꯂꯤꯀꯥꯅ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯕꯂꯤꯀꯥꯁꯨ ꯐꯝꯊꯔꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯧꯖꯤꯜꯂꯨꯕ꯭ꯔꯥ? ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯁꯦꯅ ꯍꯥꯏꯔꯨꯕ꯭ꯔꯥ? ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯟꯁꯦꯅ ꯍꯥꯏꯔꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯊꯝꯂꯨꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯗꯨꯅ ꯄ꯭ꯔꯁꯥꯟꯠꯇ ꯍꯪꯉꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯁꯨ ꯃꯀꯨꯕꯣꯛꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯅꯤꯁꯤ ꯂꯨꯍꯣꯡꯂꯕꯅꯤ ꯑꯃꯁꯨꯡ ꯀꯣꯔꯠꯇꯁꯨ ꯃꯈꯣꯏꯅꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯅ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯉꯥꯎꯕꯤꯁꯦ ꯃꯕꯨꯛ ꯀꯪꯂꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯊꯟꯇ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯊꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯕꯨꯛ ꯀꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯟꯅ ꯇꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗꯗꯤ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯐꯔꯦꯅꯦ, ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛ, ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯕꯤꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯆꯤꯔꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣꯝꯁꯤ ꯃꯍꯥꯗꯦꯕꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯚꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯚꯛꯇ ꯑꯣꯏꯔꯤꯕ ꯔꯥꯕꯟ ꯑꯗꯨꯁꯨ ꯃꯇꯩ ꯃꯅꯥꯎ ꯈꯥꯏꯗꯣꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯣꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯄꯨꯡ 9 ꯑꯃꯨꯛ ꯑꯩꯕꯨ ꯋꯥꯍꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯤꯡꯅ ꯑꯃꯨꯛ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯀꯤꯕꯗꯣ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯀꯤꯕꯁꯤꯗꯤ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯀꯤꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯁꯨ ꯍꯦꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡ ꯑꯃꯕꯨ ꯏꯪ ꯇꯞꯅ ꯂꯩꯍꯟꯒꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ
ꯁꯥꯎꯕ ꯐꯥꯊꯍꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯍꯟꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯂꯩ ꯃꯃꯥꯡꯊꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯁꯜꯂꯛꯂꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯏꯟꯊꯣꯛꯄ ꯇꯥꯔꯒꯗꯤ ꯊꯤꯅ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯁꯤꯕꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯍꯟꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯃꯧ ꯅꯨꯄꯤꯁꯤꯕꯨ ꯏꯟꯊꯤꯖꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯁꯥꯟ ꯑꯃꯁꯨꯡ ꯄ꯭ꯔꯕꯂꯤꯀꯥꯁꯨ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯗꯤ ꯄ꯭ꯔꯕꯂꯤꯀꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯁꯨ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯔꯤꯇꯥꯅ ꯃꯌꯥꯅꯨꯄꯥꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯣ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯁꯨ ꯃꯕꯨꯛ ꯀꯪꯉꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯁꯤꯅꯕ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯔꯤꯇꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯁꯔꯤꯇꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪ ꯌꯥꯎꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯕꯂꯤꯀꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯗꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯅ ꯄ꯭ꯔꯕꯂꯤꯀꯥꯕꯨ ꯆꯤꯟ ꯀꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯄ꯭ꯔꯕꯂꯤꯀꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯑꯩꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯏꯄꯥꯅ ꯑꯩꯕꯨꯁꯨ ꯏꯟꯊꯣꯛꯄꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯉꯨ ꯍꯥꯏꯕꯁꯤꯅꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯄꯤꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯗꯨꯁꯨ ꯄ꯭ꯔꯕꯂꯤꯀꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯥꯗ꯭ꯌꯥꯗꯁꯨ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩ ꯃꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯤꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯗꯨꯁꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯇ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯀꯔꯝꯅꯕꯨ ꯍꯥꯏꯗꯣꯛꯄ ꯉꯝꯒꯅꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯒ ꯅꯛꯅꯩ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯆꯤꯔꯨꯗ ꯌꯦꯡꯉꯛꯏ ꯑꯥꯗ꯭ꯌꯥꯁꯨ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯟꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯤꯔꯨꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯤꯔꯨꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯦꯜꯀꯣꯅꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯥꯗ꯭ꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯤꯔꯨꯅ ꯅꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯂꯧꯗ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯥꯗ꯭ꯌꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯝꯕ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯕꯗꯨ ꯑꯥꯗ꯭ꯌꯥꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯗ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯔꯨꯅ ꯍꯪꯉꯤ ꯃꯗꯨ ꯑꯥꯗ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄ꯭ꯔꯕꯂꯤꯀꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤꯕꯗꯣ ꯃꯗꯨ ꯏꯃꯥꯅ ꯌꯥꯝꯅ ꯄꯦꯟꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯅꯪꯉꯣꯟꯗ ꯊꯦꯡꯛꯁ ꯍꯥꯏꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯔꯒ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯄꯤꯔ ꯊꯥꯗꯣꯔꯛꯇꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯥꯗ꯭ꯌꯥꯅ ꯍꯣꯏꯅꯦ ꯃꯗꯨꯅꯤ ꯇꯧꯗꯣꯔꯤꯕꯁꯦ ꯅꯪꯕꯨ ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯄꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯧ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯆꯤꯔꯨꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯃꯗꯨꯗ ꯍꯦꯟꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯒꯨꯝꯅ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯤꯔꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗ꯭ꯌꯥꯁꯨ ꯏꯃꯥꯅ ꯀꯧꯔꯦ ꯍꯥꯏꯖꯤꯜꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯐꯣꯟ ꯊꯝꯈꯤꯕ ꯇꯥꯔꯒꯁꯨ ꯃꯊꯃꯣꯏꯗꯗꯤ ꯅꯣꯛꯆꯔꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯤꯔꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯆꯤꯔꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯦꯛꯐꯥꯁꯇ ꯃꯃꯥꯅ ꯀꯧꯕ ꯑꯣꯏꯔꯝꯗꯦ ꯑꯥꯗ꯭ꯌꯥꯅ ꯇꯧꯁꯤꯟꯅꯔꯒ ꯀꯧꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯊꯕꯛ ꯑꯁꯤ ꯐꯦꯛꯇꯔꯤꯗ ꯂꯣꯏꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯪꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ ꯇꯥꯟꯅꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯆꯤꯔꯨꯒꯤ ꯐꯣꯟꯗ ꯐꯣꯟ ꯂꯥꯛꯏ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯏꯂꯦꯟ ꯊꯝꯃꯤ ꯃꯗꯨꯗ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯑꯩ ꯑꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥꯅ ꯍꯪꯖꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯆꯤꯔꯨꯕꯨ ꯀꯌꯥꯝ ꯀꯦꯌꯔ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯗꯃꯥ ꯍꯥꯏꯔꯤꯕ ꯃꯗꯣꯝꯆꯥꯁꯤꯁꯨ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯃꯗꯨ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯄꯗꯃꯥ ꯏꯗꯣꯝꯆꯥꯅꯅꯤ ꯃꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯤꯕꯁꯤ ꯑꯩ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯔꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯝꯇꯗꯤ ꯀꯣꯏꯊꯣꯔꯛꯎ ꯍꯥꯏꯌꯨꯗꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯐꯦꯛꯇꯔꯤꯗ ꯃꯈꯣꯏꯁꯨ ꯀꯣꯏꯊꯣꯔꯛꯇꯨꯅ
ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯌꯦꯡꯖꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯈꯣꯏꯒ ꯑꯃꯇ ꯎꯅꯕ ꯄꯥꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯥꯗꯤꯌꯥꯗ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯥꯗꯤꯌꯥꯅ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯔꯨꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯔꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯥꯗꯤꯌꯥꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯆꯤꯔꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯏ ꯃꯃꯥ ꯑꯃꯁꯨꯡ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯔꯟꯖꯤꯕꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯆꯥꯕ ꯊꯛꯄꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯣꯝꯁꯤꯟꯗꯨꯅ ꯆꯤꯔꯨꯕꯨ ꯍꯪꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯔꯤꯇꯥ ꯑꯃꯁꯨꯡ ꯕꯀꯨꯂꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯆꯤꯔꯨ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯈꯣꯏꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯏꯃꯥ ꯉꯥꯛꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯅ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯊꯥꯕꯨꯡ ꯇꯔꯥꯅ ꯀꯣꯟꯗꯨꯅ ꯄꯣꯛꯄꯕꯨꯗꯤ ꯑꯩꯅ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯍꯤꯔꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯣꯝꯆꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯔꯟ ꯇꯥꯕ ꯑꯁꯤ ꯄꯇꯃꯥ ꯍꯥꯏꯔꯤꯕ ꯃꯗꯣꯝꯆꯥ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯕꯀꯨꯂꯥꯗ ꯑꯥꯗꯤꯌꯥꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯑꯥꯗꯤꯌꯥ ꯍꯪꯂꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥꯗꯨꯁꯨ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯥꯗꯤꯌꯥ ꯑꯁꯤꯗꯤ ꯃꯈꯣꯏꯒ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯅꯤ ꯃꯗꯨꯗ ꯆꯤꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯄꯗꯃꯥ ꯑꯁꯤ ꯃꯌꯥꯝꯒ ꯌꯥꯝꯅ ꯗ꯭ꯔꯣ ꯇꯧꯕꯅꯤ ꯀ꯭ꯔꯤꯇꯅꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯥꯗꯤꯌꯥꯒ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯀꯨꯂꯥꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯕꯀꯨꯂꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯗꯣꯝꯆꯥ ꯑꯃꯁꯨꯡ ꯆꯤꯔꯨꯒꯤ ꯃꯃꯥꯗꯨꯁꯨ ꯕꯀꯨꯂꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯑꯥꯗꯤꯌꯥꯒ ꯊꯦꯡꯅꯈꯤ ꯑꯥꯗꯤꯌꯥꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛꯇ ꯎꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯤꯡꯁꯦꯟꯗ ꯅꯁꯥ ꯅꯊꯟꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯜꯂꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯄꯗꯃꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯄꯅꯤꯔ ꯖलेबी ꯁꯥꯗꯨꯅ ꯄꯨꯔꯛꯄꯅꯤ ꯇꯦꯡꯀꯣꯠ ꯑꯃꯨꯛ ꯊꯤꯜꯂꯛꯇ꯭ꯔꯒꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯥꯗꯤꯌꯥꯅꯦ ꯀ꯭ꯔꯤꯇꯅꯥꯒꯤ ꯃꯃꯤꯡꯁꯤ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯁꯣꯏꯀꯣ ꯄ꯭ꯔꯕꯂꯤꯀꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯄ꯭ꯔꯕꯂꯤꯀꯥꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯃꯥꯒ ꯆꯤꯔꯨ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯁꯨ ꯈꯔ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯃꯗꯨꯗ ꯑꯥꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯗꯕ ꯑꯁꯤ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯗꯣꯔꯤꯕꯅꯤ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯁꯥꯎꯕꯗ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯅꯗꯤ ꯆꯤꯔꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯊꯥꯖꯕ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯗꯣꯔꯤꯕ ꯑꯁꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯈꯪꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯎꯗꯣꯔꯤꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯁꯤꯗꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯗꯤ ꯏꯃꯥ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯕꯂꯤꯀꯥꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥꯃꯛ ꯆꯠꯂꯒ ꯏꯗꯣꯝꯆꯥꯗꯨꯗ ꯍꯥꯏꯗꯣꯛꯎꯁꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯈꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯀꯧꯕ ꯃꯇꯝꯗ ꯚꯥꯏ ꯀꯥꯅ ꯀꯧꯕꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯄದ ꯏꯇꯥ ꯀꯥꯅ ꯀꯧꯅꯕꯗꯨ ꯐꯖꯈ꯭ꯔꯕꯅꯤꯗ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯦꯜ ꯀꯧꯅꯕꯗꯅ ꯚꯥꯏꯒꯤ ꯃꯍꯨꯠꯇ ꯃꯔꯨꯞ ꯀꯥꯅ ꯀꯧꯅꯕꯗꯣ ꯑꯗꯣꯛꯅ ꯐꯖꯈ꯭ꯔꯕꯅꯤꯗ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯑꯥꯗꯤꯌꯥꯒꯤ ꯃꯌꯨꯝꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯑꯥꯗꯤ ꯂꯛꯁꯃꯤꯅ ꯗꯨꯀꯥꯟ ꯀꯌꯥꯃꯔꯨꯝ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯗꯤꯌꯥꯗ ꯁꯤꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯪꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯏꯖꯨꯀꯦꯁꯟꯗ ꯅꯠꯇꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝꯁꯨ ꯄꯤꯕꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯅꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅ ꯇꯧꯕ ꯉꯝꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅꯗꯤ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯍꯥꯛꯅ ꯇꯧꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯕꯀꯨꯂꯥꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯀꯨꯂꯥꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯋꯥꯁꯨ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯆꯥꯕ ꯊꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕꯁꯤ ꯀꯔꯤ ꯆꯥꯕꯅ ꯐꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯦꯝꯅ ꯈꯨꯄꯥꯛ ꯆꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤꯒ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯗꯨꯗ ꯄꯗꯃꯥꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯐ꯭ꯔꯤꯖꯇ ꯁꯪꯒꯣꯝ ꯍꯥꯞꯄ ꯀꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯀꯅꯥꯅ ꯍꯥꯞꯄꯝꯕꯅꯣ ꯀꯅꯥꯅ ꯍꯥꯞꯄꯝꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯂꯩꯕꯗ ꯃꯤꯅꯤꯠ ꯀꯌꯥꯃꯔꯨꯝ ꯆꯪꯏ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯅꯤ ꯀꯔꯝꯅꯕꯨ ꯃꯦꯅꯦꯖ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯕꯀꯨꯂꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯥꯏꯒꯦ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯍꯜꯂꯤꯕ ꯑꯁꯦ ꯑꯥꯗꯤꯌꯥꯅ ꯑꯣꯏꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯈꯪꯕ꯭ꯔꯥ ꯃꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯃꯥ ꯅꯪꯅꯗꯤ ꯑꯩꯁꯤ ꯅꯪꯒꯤ ꯁꯪꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯈꯤꯕ ꯂꯩꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯊꯪꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯝꯈꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯑꯃꯁꯨꯡ ꯆꯤꯔꯨꯁꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯃꯗꯒꯤꯗꯤ ꯑꯥꯗ꯭ꯌꯥꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯈꯤꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯒꯦ ꯍꯥꯏꯕꯒꯤ ꯑꯦꯝ ꯑꯁꯤ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯦꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯥꯗ꯭ꯌꯥꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯁꯨ ꯃꯄꯤ ꯅꯧꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯀꯨꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯆꯤꯔꯨꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ ꯃꯗꯒꯤꯗꯤ ꯕꯀꯨꯂꯥꯅ ꯆꯤꯔꯟꯖꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯤꯔꯨ ꯑꯁꯨꯛ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅꯕꯨ ꯐꯔꯤꯕꯅꯤꯅꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯗꯨꯗꯒꯤ ꯕꯀꯨꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯍꯦꯛꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯣ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯥꯡ ꯈꯨꯗꯤꯡꯃꯛ ꯇꯟꯖꯥ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯃꯥ ꯑꯃꯁꯨꯡ ꯆꯤꯔꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒ ꯕꯀꯨꯂꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯒ ꯂꯣꯏꯅ ꯇꯥꯏꯑꯣꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯆꯤꯔꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯀꯨꯂꯥꯅ ꯊꯥꯖꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯤꯔꯨ ꯑꯃꯁꯨꯡ ꯆꯤꯔꯨꯒꯤ ꯃꯃꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯗꯣꯝꯆꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯔꯝꯅ ꯆꯠꯀꯅꯤ ꯃꯗꯨꯗ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯆꯠꯂꯒ ꯋꯥꯔꯤ ꯑꯗꯣ ꯐꯖꯅ ꯁꯥꯟꯅꯔꯨꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯂꯩ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯃꯦꯗꯥꯝꯒꯤ ꯃꯌꯨꯝꯗ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯄꯗꯃꯥ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯃꯌꯨꯝꯗ ꯉꯁꯥꯏꯅ ꯂꯩꯍꯧꯕꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯄꯗꯃꯥꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅ ꯕꯀꯨꯂꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤ ꯃꯗꯨꯒꯤꯗꯤ ꯕꯀꯨꯂꯥꯒꯤ ꯃꯌꯨꯝꯗ ꯄꯗꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯕꯀꯨꯂꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯗꯨꯗ ꯕꯀꯨꯂꯥꯅ ꯀꯔꯤꯅꯣ ꯁꯣꯝꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯀꯨꯂꯥꯁꯨ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯆꯥ ꯑꯃꯕꯨ ꯍꯦꯛ ꯄꯣꯛꯇ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯕꯗꯨ ꯀꯧꯏ ꯑꯩꯁꯨ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯂꯣꯏꯔꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯦꯜꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯔꯟꯖꯤꯕꯤꯁꯤ ꯄꯣꯛꯏ ꯆꯤꯔꯟꯖꯤꯕꯤꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯤꯔꯟꯖꯤꯕꯤꯕꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯃꯤ ꯇꯥꯡꯀꯛ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯀꯨꯂꯥꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯂꯩ ꯊꯥꯕ ꯄꯥꯝꯖꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯄꯗꯃꯥꯅ ꯕꯀꯨꯂꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯂꯩ ꯊꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯦ ꯃꯗꯨꯒꯤꯗꯤ ꯄꯗꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯤꯔꯨꯁꯨ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯊꯣꯔꯛꯎ ꯌꯨꯝꯗ ꯃꯍꯥꯛꯅꯅꯦ ꯊꯥꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯉꯥꯛꯇꯅꯤ ꯏꯃꯨꯡꯗ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯊꯥꯕ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯁꯛ ꯑꯁꯤꯁꯨ ꯑꯃ ꯑꯣꯜꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯕꯁꯤꯅ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ ꯀꯔꯤꯒꯨꯝꯕ ꯁꯣꯝꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯦꯛꯇ꯭ꯔꯤꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯍꯥꯏꯔꯛꯄꯗꯁꯨ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯁꯪꯉꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯕꯀꯨꯂꯥꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯄꯗꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅꯕꯨ ꯌꯥꯕꯨ ꯌꯥ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ꯭ꯌꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯅꯪꯒꯤ ꯌꯨꯝ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯔꯨ ꯑꯃꯁꯨꯡ ꯑꯥꯗ꯭ꯌꯥꯁꯤ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯥꯗ꯭ꯌꯥꯅꯁꯨ ꯆꯤꯔꯨꯕꯨ ꯅꯨꯡꯁꯤ ꯆꯤꯔꯨꯅꯁꯨ ꯑꯥꯗ꯭ꯌꯥꯕꯨ ꯅꯨꯡꯁꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯕꯀꯨꯂꯥ ꯃꯣꯃꯣꯟ ꯅꯣꯛꯑꯝꯕꯗꯨ ꯁꯛꯐꯝ ꯑꯃ ꯑꯣꯟꯈꯤ ꯑꯥꯗ꯭ꯌꯥꯁꯨ ꯅꯪꯒꯤ ꯈꯜꯂꯒ ꯆꯤꯔꯨꯒ उनद्रिबनी मरम अदुना अखोइना चिरुबु नंग उननबैदमक्ता थाखिबनी हाइदुना हारे तंजादुरा चिरु अमसुंग माकी ममागा लोइनना मदोमचासिंग अदुसु लोइना लाई पदमाना हारिबा वाइसिंग अदु मदोमचा अमसुंग चिरुना तारुबा मतमददि मखोइसु खामबा नंगौदबा हाइबदु ओइखि तंजादुरा सरिता थोलक्तुना वकुला मखोइना nganglibasing asi taraba natra aidi chiruna ahamba he lakpa matamda mahaki miyeng asi khangabani matam aduna nangna aibu lale haiduna haikhibani adubu
ngasi di tholi basi yengwadana haiduna hare maduri di padmana sarita ji amta ngai bi kho haiduna hare wahai ru ta matam da sarita na tumi leyo nangsu nupi moiraga kalamna nupi ma bolongnam tori bano haiduna hare namthak tori ba kari gino haiduna hangai sarita na hare kwadi sori basi nangni haiduna krituna latai nakhi maduru macha nupi ne imana na ngali basi karino haiduna mahanu mama la tere tanjana da adhya su tholak pa bado wiki maduri di sarita na adhya da onsalaga mu chere karino nang na tori basi atai di khangsu khangdina tawba ngaktane adubu nang na di khangna khangna tori basi karigino namana di kwadi thaja basi nang na wari bane adubu nang magna somna tori basi karigino haiduna mahana adhya da chere madagi di sarita na onsaladuna makoye chirugi imungda chaiba hole aidi atai kan ta hailinde nakoina chirubu yorakleba mong aside yamna tugusaba mong yole haiduna hare wahayuta matamda madom chasing adusu tumina leiba ngamakte karino nang ngalibdo haiduna hange asum todana sarita su wangang wadu sungli lepkhide madudagi upali tabudagi madom chaduna isi mahang ngali base akoina tumina sumnai batara kadi akoi si aram batani haiduna hare chalasi haiduna hare wahayuta matamda sarita na yare hawjiti chapi khro yare haiduna hare madagi chirugi mamana amutadi tapthabi ko haiduna hare madura sarita na kadabi tapthaduna haiduna finkalapam matamada chirugi mamana sauduna tumina layu haiduna lokalai madagi mahana makatare mapam masida mi khana bachina ba natragana bom bukhai banate nangna duyana lawri du karigino haiduna hare aigi chana pana de sumnatagi nupi macha se bunu shiru bane mahana mangonda longnam tawkhiba namthak tawkhiba dinatedna mahana mingonda usit thawoidana tawbudi nate mahana noida akaiba kari tarome mahana akaiba tawdaraga hello haiduna hare ai amuka hana haigo so haige aigi chana pa se aikoina yamna nungsi mahakidamata aikoina loina tawbi haiduna khalibane mahaki awab se akoi yemba ngamde tanjadra bakuladi wa matanga kide madudagi chirugi mamana bakula do onsaladura hare bakula akhoi angang singna akhoi gi ichikidamukta khali akhoi gi nuwaina bagidamukta khali maramuduna nangsu amukta di makhoi gi nuwaina ba musung makhoi gi damukta amukta di khalaga yengo madagi madom zapadma chu sangchaladuna bakula da hare aina gi chiru se awaba ta base kadung de yengma ngamoi kaisu nataba wa magi damukta mahak awaba ta pata argadi aidi sikibna hena phai mahak gi mamita pirang amata ubangam jadi haidun hare bagula nang chahidadi ai makha oiramgani tawutawu ai nangonda khutlon jaduna hari bisini madom sagi matawudu yengba ngamdabadagi siru sumadom sagi manakta lakladuna madom sabu mafam madudagi koladuna puthore asum toduna mafam madudagi makoi loina chatki bakula amasung machana pidu mamit yengnaduna laikhiba natana kalimta nganglakhide mahaksu machana pidudagi mamali thoktuna adung chatki machana pisu tawriba thodu sida kanana lalibno haiduna khanjaduna lehawna natana upayam talekide mayum yomnarakpa matamdasu sirusu chaw thau haiba yakhide somna kanda adhyasu chaw thau haiba yakhide leinariba mong asi yamna nungainadaba tension amata loina leine mama amasung adhyasu wali amata nganakhide wali amata sanakhide nomadi adhyagi mama nabi ani dulaktuna wali pombase loina sengdui haibadi adhyagi phone dagi katikana bakulagi phone da message thakibani haiduna wa adu sengdui wahiduta matamda bakula so hailap ngalap tawi madagi makoini dhare adhyadi masing matang asida karimta khangdabani mafam asida siru hek thengnabadagi de siru bu mahan mafam asidagi chatkhinaba hanjin hanjin haikibani babutabu aigi tholiba thodo odudagi ma mafam asidagi chatpa ngamkhidabani masida adhyagi maral kamte lekti haiduna prabalikana hare mahaki punsidadi idom sa nangna khwaidi luna khanjabani haiduna prabalikana bakula dhare mama su machana pi manata changsinduna wari sanaba singam jakite masana pisu mamitagi mapi chintharakpadi suglele pahabi laikide somna kanade siru sukari tawgadabnu kali ngangadabnu haibase maha kalimta khangkide nomadi bakulana adhyabu thabam ta chaminarusi haduna makoyeni gari thongminaduna somasum lai makoyni somasum la matamda mamana kaidobu yawre adhya haidun hangi masana pisu kaisu tawdidai ma haidun khomi mamana makatare nangnadi aisi nangi sangsarni haidun haikibadai adugo nang hawji leriba mong asi aigi apambagi mong da leribani haikibadai yengu aisu khanduna yengnabani aigi maramdagi nang asi wakhal nungaitribara aina karigumba khangowdadana soidana karigumba aranba thaba ama tawkraba jala haiduna ai khanjaribani aina tawriba thabagaduna nangi sangsar asi punghong khongba haibadu oiraba jala madagi adhyana here aidi aigi sangsar asi hongba pamde aduga nangna aranba thaba amata tawkhibaju leite haiduna mahana mamada here nangna tana aigidi sangsar sida kanamta leite haiduna su here marumadugidamutani aina chiruga muk thengnarubudu haiduna here tasengna haiba matamda mamang thakta adhyaga chiruga muk unakhi chiruna hare nangnadi nangi namagi maramda aina karimta khangdena haikibado madugidamukta aina madu khaladuna nangi namaga naksanna bahona kibani adubu naksaluba matamdadi nangna hariba khudima asi chumduna lerame
ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯈꯤꯗꯨꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯔꯝꯗ ꯅꯠꯇꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯤꯔꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯥꯗꯤꯌꯥꯗ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏ ꯀꯅꯥꯝꯇꯗ ꯌꯦꯠꯂꯔꯣꯏ, ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯑꯣꯡꯗ ꯑꯩ ꯑꯗꯨꯃꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯆꯤꯔꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯖꯔꯒꯗꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨꯗꯤ ꯀꯥꯎꯕꯗꯤ ꯂꯩꯔꯣꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ, ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯁꯨꯝꯅ ꯇꯧ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯨꯝꯕ ꯑꯁꯤ ꯑꯃꯈꯛꯇꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯥꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯗꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯈꯜꯂꯨꯗꯦ, ꯃꯗꯨꯗꯤ ꯑꯩꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯗꯤ ꯍꯧꯈ꯭ꯔꯦ, ꯌꯥꯔꯦ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯗꯨꯒ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯂꯤꯛ ꯑꯃ ꯄꯤꯔꯝꯕꯅꯤ, ꯑꯗꯨꯒꯤ ꯂꯤꯛ ꯑꯗꯨ ꯑꯩ ꯀꯤꯔꯇꯅꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯗꯨꯅ ꯃꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯤꯜꯍꯜꯂꯒꯦ, ꯃꯗꯨꯈꯛ ꯄꯤꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇꯗ ꯑꯣꯏꯔꯝꯗ꯭ꯔꯦ, ꯆꯤꯔꯟꯖꯤꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯗꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯀꯨꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯒꯤ ꯑꯥꯗꯤ ꯂꯛꯁꯃꯤꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯤ ꯄꯗꯃꯥ, ꯅꯪꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯂꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯀꯨꯂꯥ ꯑꯃꯁꯨꯡ ꯑꯥꯗꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯕꯨ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥ ꯑꯃꯅ ꯀꯧꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯄꯗꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ, ꯃꯍꯥꯛꯇꯤ ꯋꯥ ꯍꯦꯛꯇ ꯉꯥꯡꯉꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯗꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯐꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥꯁꯨ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯆꯤꯔꯨꯗꯒꯤ ꯅꯪꯒꯤ ꯅꯝꯕꯔꯁꯤ ꯂꯧꯔꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯔꯝꯕꯅꯤ ꯑꯥꯗꯤꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯤꯔꯨꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯆꯥꯔ ꯀꯣꯐꯤꯔ ꯑꯃꯇꯪ ꯁꯦꯝꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯌꯥꯔꯅꯤꯗ ꯁꯦꯝꯃꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗ ꯄꯗꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯥ ꯂꯣꯟꯕ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 10 ꯀꯨꯜꯂꯗꯤ ꯆꯪꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯇꯝ ꯃꯥꯡꯍꯟꯗꯅꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯛꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯆꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯅꯪꯕꯨ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗ ꯕꯀꯨꯂꯥ ꯑꯃꯁꯨꯡ ꯑꯥꯗꯤꯌꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯗꯤꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯂꯥꯛꯑꯝꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯆꯦꯟ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯦ, ꯃꯗꯨ ꯄꯤꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯆꯤꯔꯨꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯒꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯔꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯤꯜꯂꯛꯂꯤꯕꯗꯤ, ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯁꯣꯝ ナꯀꯟꯗ ꯂꯥꯛꯄꯗꯨꯗ ꯁꯨꯝ ꯄꯤꯊꯣꯛꯑꯝꯃꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯗꯃꯥꯁꯨ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯁꯤ ꯑꯍꯟꯅ ꯍꯥꯏꯔꯛꯏ, ꯃꯤ ꯂꯥꯛꯏꯁꯤꯕꯨ ꯅꯪꯅ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯗꯃꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ, ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯕ ꯁꯨꯝ ꯍꯥꯏꯔꯛꯑꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯗꯣꯛꯎ ꯇꯥꯔꯒꯗꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ, ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ꯫ ꯄꯗꯃꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯋꯥ ꯉꯥꯡꯂꯛꯈꯤꯗꯦ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯛꯄꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯂꯗꯤ ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯏꯗꯣꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯛꯇꯒꯤ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ, ꯑꯗꯨꯕꯨ ꯈꯣꯟꯊꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯕ ꯃꯁꯝ ꯇꯦꯟꯇ꯭ꯔꯤꯛ ꯇꯦꯟꯕ ꯅꯨꯄꯤꯗꯨꯕꯨ? ꯃꯗꯨꯗ ꯕꯀꯨꯂꯥꯅ ꯁꯔꯤꯇꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯤꯇꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯣꯏꯗꯕꯅꯤ, ꯃꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯄꯗꯃꯥꯅ ꯍꯥꯏꯔꯛꯏ, ꯁꯔꯤꯇꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ, ꯑꯩ ꯀꯔꯤꯝꯇ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯤꯅꯤ ꯕꯀꯨꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯀꯨꯂꯥꯅ ꯄꯗꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯄꯗꯃꯥ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯈꯣꯏꯒ ꯃꯥꯟꯅꯗꯦ, ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯊꯟꯇꯅ ꯁꯦꯝꯃꯛꯈꯤꯕ ꯉꯥꯛꯇꯅꯤ, ꯁꯥꯒꯠꯈꯤꯕ ꯉꯥꯛꯇꯅꯤ, ꯅꯈꯣꯏꯗꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ꯫ ꯄꯨꯟꯁꯤꯗ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯟꯊꯔꯒ ꯂꯦꯞꯄ ꯉꯥꯛꯇꯅꯤ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯇꯥꯈꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯉꯝꯍꯧꯗ꯭ꯔꯒꯅ
มีอโตปตะกีมาติงนีบตาคีนุปาคุติมาสีนุปีคุติมาปูrespect ตัวกดบันอัตบุไอ้กินุปาดุนาดีไอ้บุกไอ้ดงนุ่งดา respect ตัวบิคิดีมารมาดุนานี้ไอ้นุปาบันไปยาตริบสีไอ้ปุ่นสีจุปกับตุนาลาคิบันีอามาส่งอิมุงมนุงกิมีสิงนัสูไอ้กิมาติงอามาตะปังบิคิดีมาว่าอยู่ว่าพร้อมสิงห์ดูตาบมาตำดามาจานปีตุสูมามาดามุนในยุงจักขีมาดุกีบกุลานามาคาตาเรยังมีไว้ภาษีดาสาตาตารกดีมารีมาตานาพาวมาyonสินบัตเลกริกุมมาคุยกับคนรูปตารกดีโกนาประชานิรักนี่ให้ดูนามาคุยนักขัลลีไอ้คนเนี่ยพิมพ์จาริงมาตำดีมีมาติงปังขีอัดบุไอ้คนเนี่ยพิมพ์จารุตระบมาตำดาคณะมาตนาหันมาติงปังมาให้ภาษีเล็กกิดีอัดบุไอ้หัวหน้าบดีเล็บเล็กกิดีคงพังคุยมักยามมาจิกชินน่ะยามนวานะทางขีดรการเล็กปุ่มมาทำได้ไอ้เกมีสิ่งน่ะคุยตะกี้ไม่เลยดูนะเจนบัตรกดีไอ้นักนาบุตรฮัจกันนี่มารมาดูนะไอ้มารีมาตาสิงห์เสะอัมบัตทำดราบันนี่อาสุกปุยมาตรงได้ไอ้นี่ฮันฮานะจิรุบุตรฮัจรุยเอ็มซุงนักคุยกันนักชนรักไปไปเสียไว้ขี้นุมิตรดูได้ไอ้น่ะกรีบุหายกันแต่ปนนักกรีบุขัลลีปนหายดูนะปัดมาได้หังงี้มาดูได้กี่มาเชี่ยควายอาหันจิรุกิมุมาลเฮเลบักุลานั่งมาแต่มาดูได้นั่งน่ะทันดันนี่เลยประตูอดูบุไอ้ควายดีไอ้คนตารานี่ตารากิตาราจับมาเลยซิรุสูหายไปว่าสิงห์สีลุยนตาดนเลยมหาลมาคาตาเรยังไว้คุยเลยนะซิรุสูไอ้คนกิมายุกตามหาลปามบันุปีมาทีดูนะลุหงลำบใหญ่นะอดูก็อาทิตย์สูมหากจับมานะสมตรมุสุยัยอดูบัวอาทิตย์นักขันขีบสีนั่งน่ะตอริบัตบักขุดิมักนั่งน่ะเลี้ยบฟิเลขุดิมาสีอาจุมบันิขัลดูนะมหาลนั่งบุญหานะมายามตะกี้ควายมาทักตะทำนี่บันิอดูก็มหาลจิรุบุมหาปุกเอาทุกตุนสักครู่ให้ดูนะให้ดีบันิยังมุมาคุยนี่มักนะมาสากีการนับอุจจาระทีเดนะฮัลเลยคุยกันมาตั้งขันขีบันีมาคุยนี่นะมาสากีนุชินบัสิบุไอคุยกันมาตั้งกระทุยมาสุกุมบางชิงสิเดมาได้บุพเพมาปากตั้งพังมันนี่บักุลาไอคุยน่ะปามลูกดีสมรตกีมาคุยนี่กีนุ่งไอ้เพบดุขตันนี่มาคุยน่ะฮาราตยามอะไรบัดุนี่นั่งกิทามวยโชกปะทับตัวบ้ามาส่งนั่งบนน้ำทักตัวบางวัคซีนเล็กที่นี่นั่งบ่มาตะกี้บักุลาให้ดีมาสิกวัคซีนสิงห์เสไอสุขลีบันียังว่าอยู่จานปีศนะไอ้ทวายนุ่งไอ้คิรุยขลัดนะมหากีอวาวะนุ่งไอ้ตะบักกยาสิงห์สีบุไอ้วันเชียร์ตกเดไอ้เนี่ยตัวริบทับสีมังวันเดียอารานบุริบันีอดุบุมหาเนดีไอ้วันเดอสาวพาวอุดเดมาทันเดมาทำมวยเดอโปรโปกจักจับหายไปตัวนี้มหาเนวริบสีไอ้เนี่ยสุยานมหาปูวะฮัลพาวะมหาเนไอ้กิดมุตเลตุนเลยดีอิชัวสียานทักกันยังไงอุริให้ตุนให้ดีวะให้ลุตามาตุนมาจานปีน่ะอิมานุนงานลิบดูบุกริงให้ตุนะมหาเนมามาดูเทมซักขีมามาดูนะฮาราบกี้มิโนโนนัดูนะมามิตรกิมาพิเศษทาร์ตุนให้ดีเวียมงสีดีน้ำมันหายไปบัวพมสิงห์สีดาอามาตัดทิ้งแล้วนูไอ้เนี่ยฮันนิงลิบสิงห์สีลอยหายฮัลโหลกริกุมบ้าเขาจิกเลยริบมงสีสมเลยตาลกดีมาต้องเข้าเลยลกดีไอ้เนี่ยนั่งบูอิมาวินะก็ปุกิพิวามสลานี่ไอ้กันนั่งก็ลอยในริบมงสีนั่งเนี่ยอิมาสาธุนลอยนั่นเลยมาดิกีบักกุลานะมายามโดนสลักมาคาตาเรนายดมตาไปปุ่นสีให้ภาษากรีโนให้ภาษาอีกครั้งยังอุปรบลิกานะมาทันดังไงประมาทมาดูตาจิรุนมหากีมาติงปังคีมหากีนุชิบะดูบุทุงกันนะไปดมักตายามโนวานะหัวนักคีมาตมาดูตาอีดีมหากสีมายามตะกี้โตไปให้ภาษาหานันขังครบนี่วให้อยู่ตามาตมาจิรุดีขังงักไปไปด้วยคีอาเดียมวันมาคาตาเรมหาตีมายามตะกี้โตไปกริกุมหามาสามหลักตัวน่ะไอ้กิจานปิสิบุปียูอามาซุงตัวริบทับสิงห์สีไอ้กิจานปีปามไปดมักตนะให้รักปตารกดีไอ้เรื่องมหาปูงักปีลำดับสุยัยนักคุยกันนะจานปาชิรุสนะอาเดียมาส่งไอ้กิมรักตาสัมบุลข้าดนะไปดมักตามหาละมหากินุชีบาสิบุกทอกลิบันีมาดูการดัดนี้ไอ้เนี่ยมหาปูขังมังงามลิบสีนุปีบุอันดัสเตนโตบังงามบะมิสักให้ตารกดีชิรุนัตนะคณะมตุโอยรอยนุปีบุอันดัสเตนโตบังงามบะนุปาสีชิรุขักตนะให้ตารกดีมายามหอมนรกตุชันจัดุรสีมาดูกิติพัดมาให้เลยปุ่มโนมาสินานะขังบะตารกดีเอาจริงๆนะกินอาจารย์พิสิบุจิรุตะปีบิโรตนะให้ตัวไหนเลยอสมโตตนะมาดมซาสิงห์ตัวสู้จิรุอมาส่งอาเดียบุลฮงบิโรให้ตัวน่ะฮันจินให้บ่าวเลยอาเดียสีไอ้คุยกิจิรุบุลฮงบิวมหาละสุยามนะวานหิงลิบาสีไอ้คุยยังมึงงำให้ตัวไหนเลยว่าให้ดูตามาตำน่ะอาเดียนะก็ลีบะพยายามนะวานหิงบ่ให้ปะไอ้คุยน่ะสุยามนะงาสายตะกี้ยามนะวานไว้ฉันนะลิบาสีมหาตีตุ้มดุนเลยริบนี่เนี่ยไอ้คุยน่ะงาสายตะกี้สุยามนะอิโมชั่นเลยบ่วางงนะริตัวก็มหาละตุ้มนี่เลยริบนี่เนี่ยมังวันอวาบกันตเลยตีอคุยเชลสิลาวให้ดูนะมหาละมามาได้เลยมาดูกิดีสมรักกันดีจิรุนอสินุปีจินามก็ตรุปจานให้ดูนะเลยมาดูกิดีจิรุสุสาวดูนะมาสิกินุปีสิงห์สิดีเนี่ยไอ้โคกก็เลยเงาใจให้ดูนะสาวดูนะทะเลมาส่งกันนั้นให้หน่อยตุ้มดูนะเลยเสม
ꯑꯩ ꯊꯥ ꯃꯔꯤ ꯁꯨꯔꯛꯂꯝꯅꯤ ꯇꯨꯝꯗ꯭ꯔꯤꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯃꯍꯥꯛ ꯎꯖꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯠ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗ ꯃꯤꯠꯇ ꯁꯝꯄꯨ ꯆꯪꯕꯒꯤ ꯊꯨꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯨꯄꯤ ꯐꯪꯗꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯦ ꯅꯈꯣꯏ ꯑꯐꯥꯎꯕ ꯅꯨꯄꯤꯁꯤꯡꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯅꯦꯝꯄꯣꯛꯇ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯑꯥꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯤ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇꯦ ꯒꯥꯅ ꯃꯗꯨ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯈꯣꯏꯗꯤ ꯑꯐꯥꯎꯕ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯒ ꯑꯩ ꯈꯛꯇꯅꯤ ꯃꯁꯤꯗ ꯒꯙꯥ ꯑꯣꯏꯔꯤꯕꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡꯅꯤ ꯈꯜꯂꯗꯨꯅ ꯅꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯄꯣꯛꯇꯕ꯭ꯔꯕ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯑꯃꯁꯨꯡ ꯉꯥꯡꯅꯕ ꯉꯝꯕꯁꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ ꯏꯁꯣꯔꯅꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯑꯗꯨꯒꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤꯗꯨꯗꯤ ꯑꯃꯠꯇ ꯍꯥꯞꯇ꯭ꯔꯤ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯤꯡ ꯅꯈꯣꯏꯕꯨ ꯑꯩꯅ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯄꯣꯛꯇ ꯃꯍꯥꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯔꯨ ꯑꯃꯁꯨꯡ ꯑꯥꯗꯤꯌꯥ ꯊꯨꯡꯂꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯌꯥꯝ ꯆꯪꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯇꯣꯞ ꯑꯗꯨꯗ ꯂꯨꯍꯣꯡꯕꯤꯈꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ 100 ꯌꯧꯍꯟꯕꯤꯌꯨ ꯍꯟꯗꯛꯇꯤ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯥꯎꯟ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕꯗꯤ ꯈꯅꯥꯎ ꯌꯥꯗꯕꯒꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯗꯚꯔꯇꯥꯏꯖꯁꯤꯗꯤ ꯍꯥꯞꯇꯕ ꯀꯨꯏꯔꯦꯅ ꯈꯔ ꯁꯨꯝ ꯍꯥꯞꯆꯤꯟꯕꯅꯤ ꯃꯌꯥꯝ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ iPhone 15 ꯑꯃ ꯐꯥꯎꯕ ꯄꯥꯝꯇꯥꯔꯒꯗꯤ My 11 ꯁꯔꯀꯜ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯗꯨꯅ ꯋꯥꯔꯜ ꯀꯞꯀꯤ ꯃꯦꯆ ꯈꯨꯗꯤꯡꯃꯛꯇ ꯀꯔꯣꯔ ꯑꯃ ꯐꯪꯕ ꯌꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ 20% ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯁꯁꯨ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠꯇ ꯐꯪꯕꯤꯒꯅꯤ